lalhulup mari gi kedar kun khulai thadok tuna laingak ta sangjarakhre khulai thadok tuna sanglak pasing ning ba kai heloi biren Chief Minister N Biren haikre homecoming mainstream gi jati gi chawkhat thorang da khulai thadok tuna laingak ta sanglak leba thagat ingai ni makhoi da pifam thokbe scheme gi makha da kana ba pigani makhoi sing ning ba kai heloi lehori ba tongan ba lalhulup group ta leiba singsu lakpiu wafam sing asi Manipur lenga ki home department sinduna han ba Manipur rifle banquet hall da tongan ba lalhulup mari gi kedar kun sarkar da sangjere khiwagi homecoming ceremony da Chief Minister na phongdo khiwani Chief Minister makha taraduna Bharat asi hanadagi natre Prime Minister gi lising makha da nation first theory gi makha da awang nungpok state sing asi hokhiba sahi tara kun gi mamang da oiramba du oidre chap manaba miyeng da kendrana chawkhat thorang paikhalagli Home ceremony asida center state lengak amasung Assam da Bodoland gi lalhobu singda piri ba scheme singda gi khomjinduna state lengak ki oibe scheme ama nauna semduna lengak ta khulai thadok tuna sanglak laba singda chap manaba khudong chaba sing pigani khulai thadok tuna sangjara khraba kedar sing adudi Thado People Liberation Army TPLA haina khangnari ba sigi kadar tarataru PLA Pripak Pro gi kedar amamam amasung atopa lalhulup amagi kedar anini Makoina sangjara kibada AK-56 rifle ama M15 rifle ama MK-33 rifle ama UG SMG ama lethot gun ama Block 19 pistol ama 9mm pistol taruk .32 gi pistol ani .22 gi pistol amasung tongan banungmai gi maru humdra mangani Chief Minister na makha taraduna hojikti lengak na anoba comprehensive surrender cum rehabilitation scheme gi makha da khunda leita na ba khudong chaba punamak piragani tongan ba khulai thadok tuna Manipur lengak ta chawkhat thorang da changsilak liba sing asi tangai phadabani makhoi sing rehabilitation camp da sahi ahum leiduna tha amada stipend lupa lising taruk pigani financial grant oina lupa lakh mari fixed deposit tawduna thamgani haikibaga loinana surrender singda khulai gi incentive sing piki thorum du da minister sing MLA sing chief secretary DGP amadi police amasung security gi makok thongbo official kaya su saruk yakhi atopa pawmana More da masak khangdaba singna khola da leiba sinmi manga phuramle ngarang numidang more ward number 1 da leiba thabak suba sinmi manga masak khangdaba mioi ani khola da laktuna thabak suba gi mohori amadi JCB driver putho u haiduna phuramle masak khangdaba singna phuramdagi soklaba singa dudi yairipok poirei khongjil dagi laisam brojendro sahin kunmari Prasuram sahin ani phutaru yairipok dagi ingo macha sahin kunthra taru Churachandpur dagi lamnin lang wifi sahin kuntaret amadi Priu Bank sahin kuntrani hairi Miyoi sing aduna khola da laklaga sinmi sing adu da thabak subagi mohori amadi JCB driver kadai da lei puthora u haibada sinmi sing aduna makhoi di khangba leite haibadagi lakhiba miyoi ani aduna makhoi bu phuram khibani hairi thogdok tu gamari leina namngore police na case ama lokhatuna makha taba investigation chathakre atopa pawmana maitei pangal singna khundaba mafamda mitop leibra thidoklagani Lamdam sida yelhumi singi marakta yelhumi ama oiriba maitai pangal singna khunda leita duna leiriba khulda mitop miyan cha sing leibra haina All Manipur Muslim Development Committee gi thomi singna thidoklagani masida lekai da leiriba club organization maira paibi amadi Islamic institution singi luchingbi khudingmak mateng pangbiu haina committee sigi secretary organization na khuyekpi duna thadrok pa serol amada phongdorokli Cherola sida BJP gi chungchina balengak sina lamdam masigi apik pa kanglup singbu kanjanaba amadi tungi mirol gi khanbiduna inner line permit system asibu English ngani ga 18 gi November 13 da India gi president na ayaba pi duna chanaba hokibani ILP system asi lamdam sida leiminari ba imari oiriba chingmi tami aikoi na mi top miyan cha sing asi yengsin minaduna permit paibara natraga paidabara ILP gi kanglon ngak na salibara haina mamutana yengminaba mathau tai Yelhumi oiriba khoina section hudaba taragadi Tripurada Tripuri mutkibagumna iramda masigi yelhumi sing asi mutkiba yabagi tangkak yaurak loi haingai leite hojik ILP system asi lamdam masida Mizoram Nagaland gumna chatnaba ngamdriba asi lamdam masida leiminari ba yelhumi khudingmak apikpa wakhal thadoktuna manaba khunai amagi damakta thamoi sengba mathau tai aduga ngasi gi lengak na sukupna yengsinbiragadi iramdam masida su chatnaba ngamgani haibasi committee na yamna sauna thajabalai ILP system asi chatnabagi ihouda lamdam masida leiminari ba ima imben Satra Satri amadi CSO singi lusingba kaya ama kaisum sangda taki naha oiriba mahiroi sapam Robin Hood thawaina pontha piki maramaduna selgi damak khalaga mitop miyancha sing thambiba tawbiganu atopa pawmana sahi nauriba angang singna nisa sijnabagi chang henbaga loinana laisubagi changsu yamna wangi utam
Sahi nauriba angangsingna nisa sinnabagi chang henbaga loinana laihubagi chang yamna wangi haina Social Welfare Director NG Uttamna phongdokre. Wafam sing asi nongmagi oiba Prevention of Drug and Substance Abuse among Children haiba hiramda state level workshop ama hudokpagi thoramda phongdokibani. Manipur State Legal Services Authority amadi Manipur Commission for Protection of Child Rights ani na sinduna pangthokiba workshop aduda Manipur Commission for Protection Child Rights chairperson PH Manibabu Manipur Legal Services Authority ki Deputy Member Secretary S Sadananda su saruk yaki thauramadu technical session ahum thongna khaidokuna nainagadaba workshop aduda drug ki lamda thabak tawriba stakeholder sing yauna police amasung atai NGO kayagi mihut sing saruk yaki thauramadu saruk yakiba Social Welfare gi Director NG Uttamna haikibada ngasi workshop asi pangthokpasi yamna matang chaba amani hojikti drug ki matang da miyamga punna khannabada saruk yabagi sang yamna wangle masi afaba khongthang amani Community participant ki sang wangkhalakpa sina nisa thingbagi thabakta mai onsilakle haiba takbani nisa sinabagi sang asi maruoina yamna nauriba angangsingna sang hena wangi sahi khara yamba miyosingna nisa sinabana aphaphata ki sang khangbangami nisa dalai chubagi sang wangliba si matam chana counseling piba amadi awareness pibagi mathau tai angangsing warakpada ka hena ki hanbasu aphabana te haiki